मैम खुमजरी दमनिंबिरबसी इम्पैक्ट न्यूज़ नि मनung hunagi thromda Kshetrimayum Premchand मैम जाम नोक्सरी मणिपुरदा खोगी मणिपुर की मियामना ख्वाइदगी पामना सानाबा मसाना सिंगी मनुंगदा फुटबॉल हाइबा मसाना सेमनी लेरक खुदिंग अदुगा खोगी लेकाई खुदिंग मक्ता हेक अंगांग ओइरिबा खोगी अंगांग सिंग नाइबा तारे खोई करिगुम मतुम ताबा पोषक नत्रगा नोबाब कुमदगी हौरगा सुम कावरगा लाकपदुना अहल ओइरबा फावबदा हाइबदी वेटरन के स्टेज फावबदा हारिबा मसाना असि सानाबा अदुकी मतिक यामना पामबा लमदम अमनी हारिबा मसाना असिदा मणिपुर की ममिंग लेबा सानारो क्याम पुथोखरे लोनेना इंडिया की फुटबॉल टीम दा अमदी मालेम की मफम क्यादा चतुना सानारो क्याम पुथोखरे अदबो हौखिबा सही खरा असिदा खोगी मणिपुर दा फुटबॉल की मसाना असिका मेलेना अहोंबा कया अमा लाखरे अहोंबसिंग असिगी मरक्ता खोगी अफबसु याउबिया अदुगा फत्तबसु याउबिया अदुबो मणिपुर की मियामना हौजी हौजिंग मा खोगी मणिपुर की मियामना पामनरिबा सुमलबा मसाना फुटबॉल की खोंगचत असि करोमदा चटलिबगी हाइबगी चप चाबा पकुम अमा पामलकपगी मतंग लाकपा अदुगा हारिबा हिरम असिगी मतंग दंगसी मनुंग हुटना खरना बदगमा खोगी स्टूडियो लंखिन बिरिबसी अहानबदा आइगी हेक ये थंगुदा फंबिदिबसी ओजा मोइरांगथेम रतनकुमार नि खोगी ऑल मणिपुर फुटबॉल एसोसिएशन की खोगी हंदकता खोगी प्रेसिडेंट नौना पुबिरबा अदुगा मतंग लेंसिन बिरिबसिना खोगी ऑल इंडिया फुटबॉल फेडरेशन की खोगी रेफरी की इंस्ट्रक्टर ओइबिरिबा अदुगा AMFA की सु एग्जीक्यूटिव काउंसिल की मेंबर अमसु ओइबिरिबा ओजा यादवचंद्र हावम नि ओजा फुताम ओक्चरी अदुगा मतंग लेंसिन बिरिबा सिना खोगी लंदम मसिदा फुटबॉल हाइबा मसाना से योखतनबा अमदी तोंगान बा लेवल जौना पुखतनबगी दुमलबा मंगलान अमग लोनेना यान नाहा ओइना लंदम मसिगी एकेडमी अमगी चेयरमैन ओइरिबा खोगी रीजनल फुटबॉल एकेडमी की चेयरमैन ओइरिबा कोइजम मिलन मुसुताम ओक्चरी आई अहानबा वहांग से ओजा किनोदा लाक्सके ओजा रतनकुमार लाक्सके ओजा खोगी मणिपुर दा फुटबॉल की मसाना से अदुकी यामना पामना साना मसाना से खोई म्यामना खांगनारे अदुबु हौखिबो चही खरा असिदगी सुम कोना सुम यंगपा मतमदा मयामना फुटबॉल दा लेरंबा थाजाबा फुटबॉल दा लेरंबा मखोगी यामना कई हाइनी मसाना से ngauजबगी अदुगुमबगी किनो फेवर अम हाइतारे सुम हंथरकपगी मवोंग मुसुम तारकपा अदुगा अमरोमदना अमुक आई लीग ते यौसलकपगी अदगी आई लीग ते पार्टिसिपेट तौरकपगी अखोगी लमदम मसिगी सानरोय कया अमा आई लीग की प्लेटफॉर्म दा उटलगा मणिपुर अमदी अखोगी इंडिया अमदी मालेमी मियामना अखोगी मणिपुर सोसुगुम्बा मसाना सिदा ngauजबा अमदी मसिदा हाइथोय सिंथोप क्या अम ले हाइबसी उटपगी टाइमिंग अमदी फंगागा अदुगी कंट्रास्ट अमुक ओना तैना बदा अमुक कोई मणिपुर दा हानदगी हौना मियामना पामरखिबा तोंगान लेवल के टूर्नामेंट सिंग हाइब तारे फर्स्ट डिवीजन सेकंड डिवीजन अदुगा मरुइना सिसिमिट स्टेट लीग कुंबा सुगुम्बगी फेंसिंग मसिंग हंदरकपा अदुगा मसिदा थाजबा वालकपा अदुबु हंदकता खोगी नौना AMFA की मेंबरसिंग सिलो मतुंगदा हुजुपुदी मु याम कन्ना होना बिरेले मसिगी मतंगदा लाइबा चेंजेस अहुंगसिंग असि करिनो अदुगा मसिदा मखाताना AMFA ना हुजुक बियेंग थमलिबसे करिनो हाइबदो हामदा थमबियोजा याम नोइजे मसि ममांगददी अखोगी खरा अखोई टीम सिंगसिगा अखोगी कम्युनिकेशन गैप अमा हाइतारे AMFA गा खरा सुमाना लाइबदगी सुमाना खरा खतंग मसक खरा सक्तम अमदी सुमाना लाइरुरे अदुबु याम थुना मदु अखोई यासनबा पुरगा मखा अदम सथगरे अदो स्टेट लीग फजन लोसिनगरे सिसिमिट फजन तोगरे अदो मरकसिदा हुजिकी एज लेवल की अतै तैसिना मसि कमाय तोगेदा तसेंगना खोइन हुजिक मणिपुर फुटबॉल एसोसिएशन दा थेंगनरिबा एज लेवल स्टडी मसिदी अखोइदा अदम हुजिकसु दम अवाबा म ओइनी अखोइना फन कन्न होनरसु अवाबा म ओइनी हाइबदी मपान की लेब कंपनी सिंगसे मसिना हुजि लागा अखोइदगी स्माना टैलेंट हेन तौरगा पिलार पुगी हुजि बाउदी लेप्त्री स्माना अदम पुगिने स्माना अदना मोइन पुगिसि अंडर 18 स्वाइबिसु अदम पुनी अंडर 16 पुनी अंडर 14 पुगिने स्वाइसुम पुगिनेबा अदना ममांगदसु अखोइ नेशनल चैंपियनशिप अंडर 14 अखोइ अरुणाचल दा तौब ताबसिदा अरुणाचल नखोइ मणिपुर से 4-0 थोरे अदा अखोइ हंगी कइनो अरुणाचल से बोन कैम डेवलपमेंट तौरगेन अरु अखोइ सिदगी अंडर 14 की अंगांग तरेट यावरो सानरे अरुणाचल अदा सुम्बा अखोइ एज लेवल से मयाम थोइ अखोइ नुपाम चासिदा अदगी अखोइ हुजिक तसेंगना हायदा अदु अखोइनदी याम कन्न होनजै मसि होनबैदी अमुक्ता थोखिद्रेबा AMFA की हिस्ट्री दा अखोइ अंडर 14 बॉयज से इंटर डिस्ट्रिक्ट इन तौकांदा टीम मरी मंगादी स्वेन हेंदे अखोइ कक्सिंग अदि थौबान अदि इम्फाल वेस्ट इम्फाल ईस्ट बिष्णुपुर चुचामपुर सदर सिम मरी मंगा से स्वेन हेंदे टीम से अदुन हंदक ममांग अहोंबा मखोइ चेंजेस अमा डिस्ट्रिक्ट तुगी इंटर डिस्ट्रिक्ट ओजसु अदि मनुंग दे लेबा विलिंगली इंटरेस्टेड लेबा पार्टिसिपेट तौगे हाबा क्लब सिंगदी अदु सरुक याहल्लु हायरा मोइन मसिंग हाय अखोइ मसिंग लिमिट लेते यावनिंग यावनो कांदा 23 टीम कोलुमदोय थोरागा स्माना अखोइ टूर्नामेंट से तौगे स्माना अरे याम फजबा कनोम ओइगी अदगे मुक
ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕꯒꯤ ꯑꯃ ꯂꯥꯛꯏ ꯑꯟꯗꯔ 14ꯁꯤꯗ ꯑꯗꯣ ꯑꯟꯗꯔ 14 ꯇꯣꯔꯅꯥꯃꯦꯟꯁ ꯇꯧꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯥꯏ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯉꯁꯥꯏꯒꯤ ꯃꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯟꯁꯔꯟꯗꯨꯅ ꯄꯥꯔꯃꯤꯁꯟ ꯄꯤꯔꯛꯑꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯀꯥꯟꯗ ꯇꯤꯝ 8 ꯊꯣꯛꯂꯛꯑꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯦ ꯑꯗꯣ ꯃꯁꯤꯒꯤ ꯄꯨꯊꯣꯛꯄꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ 17 ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯋꯥꯔꯜ ꯀꯞꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ 7-9 ꯌꯥꯎꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯃꯣꯏꯅ ꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯀꯧꯔꯛꯈꯤꯒꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯁꯨꯇꯤ ꯊꯣꯔꯒ ꯈꯔꯁꯨ ꯂꯩꯔꯤ ꯑꯗ ꯃꯁꯤꯃ ꯁꯨꯃꯥꯏꯅ ꯊꯝꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯣꯏꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯁꯨꯝ ꯄꯨꯖꯈꯤ ꯑꯃ ꯄꯨꯖꯈꯤꯗꯒꯤ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯅ ꯑꯩꯈꯣꯏꯒꯤ Tier 1ꯁꯦ ꯂꯥꯟꯁꯤꯜꯂꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯧꯖꯤꯛ ꯃꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ ꯃꯤꯗꯜ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯍꯧꯒꯗꯧ ꯃꯥꯜꯂꯦ ꯅꯦꯁꯅꯦꯜꯁꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯗꯥꯏꯔꯦꯛ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯑꯇꯩ ꯀ꯭ꯋꯥꯂꯤꯐꯥꯏꯡ ꯔꯥꯎꯟꯗ ꯁꯥꯟꯅꯔꯣꯏ ꯗꯥꯏꯔꯦꯛ ꯌꯥꯎꯔꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯤꯕꯂꯞꯃꯦꯟꯁꯤꯃ ꯁꯤꯃ ꯐꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤഗ് ꯂꯥꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤഗ് ꯄꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯁꯥꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯤ ꯍꯥꯏꯐꯦꯠ ꯑꯃ ꯊꯝꯖꯒꯦ ꯁꯥꯟꯇꯣꯁ ꯇ꯭ꯔꯣꯐꯤꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯁꯤꯒꯤ 2019ꯒꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆꯇ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯁꯤꯗ ꯃꯣꯏꯅ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯁꯤꯗ ꯐꯛ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟ ꯂꯦꯞꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯃꯝꯅꯕ ꯑꯃ ꯉꯁꯥꯏ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯝꯇ ꯇꯧꯗ꯭ꯔꯤꯑꯕ ꯇꯤꯝ ꯀꯩꯅꯣꯗ ꯁ꯭ꯇꯦꯠ ꯂꯤഗ് ꯇꯧꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯇꯤꯝꯁꯤꯡꯁꯤ ꯀꯌꯥ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯤꯗ ꯂꯦꯞꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯂꯤꯛꯀꯤ ꯇꯤꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯂꯣꯏꯕ ꯇꯤꯝ ꯃꯣꯏ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯀꯣꯆꯀꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯤꯂꯥꯔ ꯃꯁꯤꯡ ꯁꯨꯃꯥꯏꯅ ꯕꯦꯁ ꯄꯤꯂꯥꯔ ꯊꯥꯔꯛꯑꯣ ꯇꯤꯝꯁꯤꯗꯒꯤ ꯍꯥꯏꯗ ꯇꯤꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯍꯪꯉꯤ ꯀꯌꯥ ꯊꯥꯔꯛꯀꯗꯕꯅꯣ ꯑꯗꯨ ꯂꯤꯃꯤꯠ ꯂꯩꯇꯦ ꯕꯦꯁ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯊꯥꯔꯛꯀꯅꯣ ꯍꯥꯏꯔꯒ ꯇꯣꯇꯦꯜ ꯄꯨꯟꯁꯤꯜꯂꯀꯥꯟꯗ 120 ꯐꯪꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯤꯁꯇ꯭ꯔꯤꯗ ꯑꯍꯥꯟꯕꯅꯤ ꯁꯥꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯤ ꯇ꯭ꯔꯥꯏꯌꯦꯜꯗ 120 ꯐꯪꯕꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ 60 ꯄ꯭ꯂꯦꯌꯥꯔ ꯈꯟꯒꯠꯂꯣ ꯍꯥꯏꯔꯒ ꯄ꯭ꯂꯦꯌꯥꯔ 60ꯁꯦ ꯈꯟꯒꯠꯂꯦ ꯈꯟꯒꯠꯂꯀꯥꯟꯁꯤꯗ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯃꯥꯏꯅ ꯄꯤꯔꯀꯥꯟꯗ 30 ꯄ꯭ꯂꯦꯌꯥꯔ ꯑꯃ ꯈꯟꯒꯠꯂꯣ ꯍꯥꯏꯅ ꯂꯥꯁ 30 ꯄ꯭ꯂꯦꯌꯥꯔꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯐꯦꯗꯔꯦꯁꯟꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯒꯗꯕꯅꯤ 30 ꯄ꯭ꯂꯦꯌꯥꯔ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯁꯤꯗ ꯃꯁꯤꯅ ꯇꯧꯔꯀꯥꯟꯗ ꯐꯥꯏꯅꯦꯜ 20 ꯑꯃ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦꯕ ꯑꯗꯣ ꯃꯁꯤꯗ ꯔꯦꯖꯤꯁꯇꯥꯔ 30 ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ 20ꯁꯤꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯀꯥꯟꯗ ꯉꯁꯥꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯕ ꯂꯩꯍꯧꯔꯤꯕ 10ꯁꯤꯗꯒꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯕꯒꯤ ꯆꯥꯟꯁ ꯑꯃ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ 30 ꯄ꯭ꯂꯦꯌꯥꯔꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯣꯟꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯕꯃꯤꯠ ꯇꯧꯔꯀꯥꯟꯗ ꯄ꯭ꯂꯦꯌꯥꯔ 13ꯗꯒꯤ ꯍꯦꯟꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅ ꯀ꯭ꯂꯕꯁꯤꯡ ꯇꯤꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯅ ꯍꯥꯏꯅꯔꯀꯥꯟꯗꯗꯤ ꯃꯁꯤ ꯍꯟꯖꯟꯅ ꯊꯥꯔꯁꯨ ꯃꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯌꯦꯜꯗ ꯂꯥꯛꯄ ꯈꯥꯠꯇꯣꯛꯈꯤꯕꯁꯤꯡꯁꯦ ꯔꯤꯚ꯭ꯌꯨ ꯇꯧꯋꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯃꯣꯏ ꯑꯌꯥꯕ ꯀꯅꯥꯅꯣ ꯂꯧꯔꯣꯅ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯀꯣꯆꯁꯤꯡꯁꯤꯅꯗꯤ ꯃꯣꯏꯅ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯕ ꯄ꯭ꯂꯦꯌꯥꯔ ꯌꯥꯎꯋꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯅ ꯁꯤ ꯌꯥꯝ ꯄꯥꯝꯃꯁꯨ ꯄ꯭ꯂꯦꯌꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯔꯒ ꯃꯥꯒꯤ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯨꯔꯛꯇꯕ ꯑꯗꯒꯤ ꯇꯤꯝꯅꯗꯤ ꯔꯤꯂꯤꯖ ꯇꯧꯔꯛꯇꯕ ꯁꯤꯃ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯗ ꯑꯄꯟꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯔꯦꯖꯤꯁꯇꯥꯔ ꯄꯨꯔꯥ ꯐꯪꯗꯕꯅꯤ나 ꯍꯟꯗꯛꯀꯤ ꯁꯥꯟꯇꯣꯁ ꯇ꯭ꯔꯣꯐꯤꯁꯤꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯅꯧꯕ ꯑꯉꯥꯡ ꯉꯥꯛꯇ ꯆꯠꯄꯒꯤ ꯀꯣꯆꯇꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯑꯩꯈꯣꯏꯁꯨ ꯇꯧꯗ ꯌꯥꯗꯕ ꯀꯩꯅꯣꯃ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯐꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀ꯭ꯂꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯈꯤꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯂꯤꯒꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯦ ꯑꯦꯅꯤ ꯇꯤꯝ ꯅꯣꯏ ꯄ꯭ꯂꯦꯌꯥꯔꯁꯦ ꯑꯩꯈꯣꯏꯅ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯂꯦꯚꯦꯜꯗ 40-50 ꯁ꯭ꯋꯥꯏꯗ ꯅꯣꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧ ꯑꯗꯨꯕꯨ CRSꯁꯤ ꯄꯥꯏꯗ꯭ꯔꯕ ꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯗꯤ ꯁ꯭ꯇꯦꯠ ꯂꯤഗ് ꯌꯥꯎꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯇꯧꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯤꯝꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯒꯗꯧꯁꯤ ꯇꯥꯔꯤꯛ 15ꯅ ꯂꯦꯞꯄꯨꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯇꯤꯝ 1-2ꯗꯒꯤ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯁꯨꯗꯦ ꯈꯣꯠꯇꯦꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯔꯥꯡꯁꯤ ꯑꯃꯨꯛ ꯈꯨꯗꯛꯇ ꯐꯦꯗꯔꯦꯁꯟꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇ꯭ꯔꯥ ꯁ꯭ꯇꯦꯠꯁ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯇꯧꯕ ꯂꯣꯟꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯌꯨ ꯌꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯒꯅ ꯑꯃꯨꯛ ꯑꯥꯗ ꯍꯥꯟꯅ ꯄꯦꯟꯗꯤꯡꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯅ ꯆꯦ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯏꯌꯦꯕ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯊꯦꯡꯕꯗ ꯃꯁꯤ ꯑꯃꯨꯛ ꯍꯥꯡꯕꯤꯔꯛꯑꯦ ꯐꯦꯗꯔꯦꯁꯟꯅ ꯑꯗꯣ ꯉꯁꯤꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤ ꯇꯤꯝꯁꯤꯡꯗ ꯁꯥꯔꯀꯨꯂꯔ ꯉꯁꯤꯃꯛ ꯊꯣꯛꯈ꯭ꯔꯣ ꯍꯌꯦꯡꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯤꯒꯁꯤꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯣꯟꯊꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯤꯛ ꯇꯧꯔꯦ ꯇꯧꯔꯨꯔꯅ ꯑꯐꯪꯕ ꯄ꯭ꯂꯦꯌꯥꯔꯅ ꯁꯥꯟꯅꯕ ꯑꯃ ꯑꯗꯨꯅ ꯑꯐꯪꯕ ꯄ꯭ꯂꯦꯌꯥꯔꯅ ꯁꯥꯟꯅꯕꯁꯤ khitang phajadaba kano ma oirakadoiba adana akoina honaba yabadi yam kanna swana akoi honajari hai tare swana
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯁꯟꯗꯣꯁ ꯇ꯭ꯔꯣꯐꯤꯒꯤꯗ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯒꯤꯗꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ CRSꯀꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯗꯨꯒ ꯐꯦꯗꯔꯦꯁꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯌꯥꯝꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅꯁꯨ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯤꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯌꯥꯝꯅ ꯆꯥꯎꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯀꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯐꯪꯉ ꯃꯇꯨꯡꯗ ꯃꯗꯨ ꯂꯩ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯤꯁꯤꯗꯀꯣ ꯑꯐꯕ ꯄꯤꯂꯥꯔ ꯌꯥꯎꯔꯤꯑꯕ ꯑꯗꯨꯝ ꯁꯤꯅ ꯑꯗꯨꯝ ꯆꯠꯂꯝꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏ ꯇꯤꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯦꯘꯥꯂꯌꯥꯁꯦ ꯃꯣꯏꯒꯤꯗꯤ ISLꯗ ꯇꯤꯝ ꯌꯥꯎꯗ꯭ꯔꯦ I-Leagueꯗꯤ ꯇꯤꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯀꯝꯄꯜꯁꯔꯤ ꯃꯣꯏꯒꯤꯗꯤ ꯁꯤꯅ ꯃꯤꯛꯁ ꯇꯧꯔ ꯂꯥꯛꯑꯒ ꯑꯐꯕ ꯇꯤꯝ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯁꯤꯅꯦ ꯑꯗꯨꯅ ꯅꯣꯏꯅ 1-0 ꯈꯛ ꯊꯣꯏꯕꯗ ꯑꯩꯈꯣꯏꯅ ꯆꯦꯝꯄꯤꯌꯣꯟꯅꯤꯀꯣ ꯍꯥꯏꯔꯒ 1-0ꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯃꯣꯏꯔꯣꯝ ꯆꯠꯈꯤꯕ ꯋꯥꯅꯤ ꯇꯧꯔꯤꯁꯤ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯕ ꯃꯅꯤꯄꯨꯔꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯌꯥꯎꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯁꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯣꯏꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯃꯣꯏꯅ ꯔꯤꯂꯤꯁ ꯇꯧꯔꯛꯇꯕꯒꯤꯔ ꯃꯁꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯤꯂꯥꯔꯁꯤꯡꯁꯨ ꯈꯔ ꯃꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯍꯦꯟꯗꯦड ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗ ꯆꯠꯂꯨꯔꯒ ꯍꯦꯛꯇ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯝꯗ ꯑꯩ ꯊꯥꯕꯤꯌꯨ ꯀ꯭ꯂꯕꯇꯨꯗꯤ ꯊꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯑꯗꯤ ꯑꯩ ꯀꯔꯤꯒꯤ ꯆꯦ ꯄꯥꯏꯒꯗꯒꯦꯁꯦ ꯁꯨꯃꯥꯏꯅ ꯏꯈꯪ ꯈꯪꯗꯕ ꯑꯃ ꯇꯧꯋꯤ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯦ ꯑꯗꯨꯅ ꯑꯥꯗꯒꯤ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯒ ꯃꯥꯅ ꯇꯤꯝꯗꯨꯅ ꯔꯤꯂꯤꯖ ꯇꯧꯕ ꯑꯃ ꯄꯥꯏ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯗꯤ ꯏꯀꯣꯝ ꯀꯣꯝꯃꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯅ CRS ꯍꯥꯏꯅ ꯃꯈꯣꯏ CRS ꯇꯧꯕꯁꯤꯗ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯑꯃ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟꯁꯤ ꯃꯥꯅ 2020-21 ꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ 2019ꯅꯤꯅ ꯑꯗꯨꯅ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗ ꯏꯟꯅꯕ ꯗꯤꯠ ꯀꯟꯇ꯭ꯔꯦꯛ ꯑꯣꯏꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯌꯥꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯄꯦꯟꯗꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯅ ꯑꯩꯈꯣꯏ ꯄꯤꯂꯥꯔꯁꯤꯡꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯄꯤꯂꯥꯔꯁꯤꯡꯁꯤꯁꯨ ꯀ꯭ꯂꯕꯅꯔ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯁꯦꯝꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯍꯦꯛ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯦ 2 ꯍꯦꯛ ꯁꯨꯒꯨꯝꯕ ꯑꯙꯥꯔ ꯀꯥꯔꯗ 2 ꯁꯨꯒꯨꯝꯕ ꯑꯗꯨꯅ ꯐꯦꯗꯔꯦꯁꯟꯗ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯆꯪꯉꯨꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯔꯛꯄ ꯑꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯑꯗꯩ ꯄꯤꯂꯥꯔ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯐꯥꯏꯟ ꯇꯧꯔꯦ 25,000 ꯑꯗꯨꯒ ꯆꯍꯤ ꯑꯃ ꯕꯦꯟ ꯇꯧꯔꯒ ꯐꯦꯗꯔꯦꯁꯟꯗ ꯇꯧꯔꯛꯏꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤꯅ ꯈꯜꯂꯦ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯊꯨꯅ ꯅꯣꯏ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯒ ꯇꯧꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯥꯗꯒꯤ ꯐꯦꯗꯔꯦꯁꯟ ꯍꯥꯏꯔꯤꯁꯤꯅ ꯑꯦꯐꯤꯗꯦꯕꯤꯠ ꯇꯧꯔꯣ ꯑꯦꯐꯤꯗꯦꯕꯤꯠꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯆꯍꯤ 2ꯁꯤꯗ ꯃꯣꯏꯅ ꯍꯥꯏꯗꯣꯏꯁꯤꯗꯤ ꯆꯍꯤꯁꯤꯗ ꯅꯪ ꯆꯞ ꯆꯥꯕꯤ ꯆꯍꯤꯁꯤꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯄꯁꯦ ꯐꯦꯗꯔꯦꯁꯟꯅ ꯑꯌꯥꯝꯕ ꯄꯥꯝꯃꯤꯁꯤꯗꯤ ꯐꯥꯁ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯕꯃꯤꯠ ꯇꯧꯈꯤꯕ ꯑꯦꯖꯗꯣ ꯑꯗꯨꯅ ꯆꯨꯝꯃꯦꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯐꯦꯗꯔꯦꯁꯟꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ CRSꯅꯕꯨ ꯑꯗꯨꯝ ꯃꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯁꯦ ꯀꯝꯄꯜꯁꯔꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯐꯥꯏꯅꯦꯜ ꯁꯥꯟꯅꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯁꯤ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯆꯍꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯦꯔꯂꯥꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤꯕꯒꯤ ꯃꯌꯥꯝꯅ ꯇꯛꯁꯤ ꯁꯣꯟꯅꯈꯤꯕ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯅꯣꯔꯠ ꯏꯁꯀꯤ ꯔꯤꯖꯅꯦꯜ ꯔꯥꯎꯟꯗ ꯃꯥꯏꯊꯤꯍꯧꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯝꯕ ꯆꯦ ꯆꯥꯡꯁꯤꯡ ꯄꯥꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯃꯈꯣꯏꯗ ꯍꯦꯟꯅ ꯋꯥꯈꯜꯗ ꯂꯩꯁꯜꯂꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ CRSꯀꯨꯝꯕ ꯑꯗꯨꯒ ꯐꯦꯗꯔꯦꯁꯟꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯕꯁꯤꯡ ꯊꯥꯕꯒꯤ ꯁꯤꯒꯨꯝꯕ ꯃꯥꯏꯊꯤꯕꯁꯤ ꯉꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯍꯧꯖꯤꯛ ꯅ꯭ꯌꯨꯂꯤ ꯐꯣꯔꯝ ꯇꯧꯔꯕ ꯑꯝꯐꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ CRSꯁꯤ ꯇꯧꯅꯕ ꯑꯗꯨꯒ ꯐꯦꯗꯔꯦꯁꯟꯗ ꯄꯥꯎ ꯈꯪꯍꯜꯂꯒ ꯃꯊꯪ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯥꯎꯅꯤꯡꯕ ꯑꯐꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯌꯥꯎꯔꯒ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯝꯅ ꯀꯟꯕ ꯇꯤꯝ ꯑꯃ ꯁꯦꯝꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯁꯤꯗ ꯐꯥꯏꯅꯦꯜ ꯐꯥꯎꯕ ꯆꯪꯕ ꯌꯥꯕꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯌꯥꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯦꯅꯤ ꯇꯤꯝ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯇꯤꯝ ꯑꯃꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦꯕ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯀꯥꯟꯗ ꯇꯤꯝꯁꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯕꯅ ꯍꯦꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯑꯣꯄꯔꯦꯇꯔꯁꯤꯅꯕ ꯌꯥꯝ ꯊꯨꯅ ꯃꯥꯁꯦ ꯁꯕꯃꯤꯠ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯗꯤ ꯀꯁꯇꯃꯔ ꯑꯗꯨꯝ ꯄꯦꯟꯗꯤꯡ ꯊꯝꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯇꯧꯔꯝꯗꯥꯏꯗꯨꯗ ꯄꯦꯟꯗꯤꯡ ꯂꯩꯔꯀꯥꯟꯗ ꯀꯩꯅꯣ ꯍꯪꯅꯔꯦꯕ ꯑꯗꯣ ꯃꯁꯤꯃ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯡꯁꯤꯗ ꯃꯁꯤꯃ ꯑꯩꯅ ꯄꯥꯎ ꯃꯦꯁꯦꯖ ꯑꯣꯏꯅ ꯄꯤꯖꯅꯤꯡꯕ ꯍꯦꯛ ꯇꯧꯕꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯗ ꯑꯣꯏꯕꯔꯁꯨ ꯑꯗꯩ ꯑꯇꯩ ꯑꯦꯖ ꯒ꯭ꯔꯨꯞꯀꯤ ꯇꯣꯔꯅꯥꯃꯦꯟꯇ ꯑꯣꯏꯔꯁꯨ ꯁꯤ ꯅꯠꯇꯕ ꯄ꯭ꯂꯦꯌꯥꯔ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯧꯅ ꯈꯟꯕ ꯑꯗꯣ ꯃꯌꯥꯝꯅ ꯐꯨꯠꯕꯣꯜꯒꯤ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯑꯗꯩ ꯃꯁꯤ ꯏꯟꯗꯁꯇ꯭ꯔꯤꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯗꯤ ꯔꯤꯖꯜꯠꯁꯤ ꯎꯗꯕ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯊꯝꯕꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯊꯛꯇ
तसेंबदी अखोई 2002 इम्फाल दा तौबा अहानबा संतोष ट्रॉफी से मस्तेदा प्लेयर्स फॉर डोमिसाइल स्टेट अना मपान लेजसनो मपान क्लब अचौ अचौदा सानजन पैसा याम फंगबजु हाईएस्ट पेड प्लेयर्स ओइजसनो अदा अखोई माई डोमिसाइल स्टेट ता लागा सानबा याबे रूल से अखोई अहानबा 2002 सिदा इंट्रोड्यूस तौबने अदो मतम ददी अखोइन हेक अपाम प्लेयर से ममिंग हेक्ट पीबा अदो सही अखोई कनोना प्रेमचंद थंबीगी बा रिलीज तौबदा करी नियम लगे जे नियम कइम लेते अखोइना सी प्लेयर से आइगी प्लेयर ने अखोई लकाई की मणिपुर स्टेट की प्लेयर ने मोई पामे हाइकांदा क्लब तुना मधु थिंगबा याबगी राइट से पीदेबा अदुना सही प्लेयर से नमदन सोइदना अखोइदा मोइना रिलीज तौरकनी अदुगा अखोइना पामीबा प्लेयर से मोइना रिलीज तौरक्रेने अखोइना पामीबा चाव हाइबा प्लेयर से मोइना रिलीज तौरक्रे अदुना सही क्लब तुना चाव हाइबा प्लेयर से यावरगा मोइगी ओइबा टूर्नामेंट सानरुबदा मधु मैच तो फोरफिट तौबन मोइजे 3-0 दा पोबन लौनी हाइबनेबा अखोइना डिम पेरियड ऑफ सर्विस अखोइना सोमदा सर्विस पामी मतमजे मा असोम याव सुया यादेबा अदुना कंपलसरी असोमदा यावरजु पोरे न ट्रीट तौदोने थादो ओमेबा अदा हौजिकसे अखोइगी स्टेट दा साइगी प्रेसिडेंट पनबा स्टेट दा अखोइगी डिफिकल्टी लाइजे कइनोदा हंदकी संतोष ट्रॉफी दा हायरसु अखोइगी प्लेयर मयाम हौजे आई लीग दा आईएसएल दा यावबा अतो अतो क्लब दा यावबा मयाम लेरेबा अदा हंदकी संतोष ट्रॉफी की रेगुलेशन दा हायजे कइनोदा आईएसएल दा यावबा आई लीग दा सानबा प्लेयर अमु संतोष ट्रॉफी दा रिप्रेजेंट तौबा यारोएना मोइना अदुगी रूल दुमा पंजले अदुदी अखोइना अखोइ मपान दा लेबा प्लेयर सिंग से हाइबगी खुदोंचावम लेत्रे अदे हौजिकसे इंडिया दा आईएसएल का आई लीग का सिना खरा हेना मीडिया ना कवरेज तौर टेलीकास्ट तौरगा अखोइ स्वाइदा लेबा मिनासु अदुम अदुगी प्लेयर दुदे अदुगी टीम दा सानागी फजैये अदुदुम अखोइ खंगिदना अदुगा मागी फैमिली दुना बुदी मागी मचा मसुजिंग जो क्राइदे सानागी कइदौरिगे मोइ करी लेवल दा लेगे जे खंगनेबा दं साइ अखोइना सुमाइन टेलीकास्ट तौरक्त्रबनिना खंगद्रे अदुना अयाम्बा प्लेयर जे कमाइ तौवेदा आई लीग दा आईएसएल दा सानाय प्लेयर सिंग दुना अदुम फजना अखोइ याम मोइगी जे फजन टेलीकास्ट लोइन खंगे अतई प्लेयर जिना लो प्रोफाइल दा मसक सुमुदना सानरी ब्रजु खंगदबा करी क्लब ता लेगे जो अखोइना थीबदा अदुगी मतिक वाबसिना मरम ओरगा अखोइ मणिपुर के टीम प्रिपरेशन दा मसिजु अचौबा अखोइ हेडे अमो ओहले अदुगा असागी सीआरएस तौबगी वाफम जिसु तसेंबदी सीआरएस से अखोइ मणिपुर स्टेट की ओइना अखोइ एडमिनिस्ट्रेटर अमना स्टेट एडमिन अमना मदुना कंट्रोल तौना अद हेक मणिपुर की अमा लेरे अदु हेक रजिस्टर तौबा एफिलेट तौबा क्लब खुदिंगमकिजु मागी क्लब की एडमिनिस्ट्रेटर लेजबने मखोइजे पासवर्ड पाइरगा एएफएफ की कंप्यूटर दा मोइन एनी टाइम अखोइ प्लेयर जे अखोइ रजिस्टर तौसनबे यारिने अदा अखोइगे से अखोइना अम्फानासु ममांगी पेरेटसु अहलमन सिंगना यामना कौदना सी तौ हाइबसे मयाम जे अदुम अखोइगी करा हाइतारे अखोइगी हैनाबीदुना हाइगद्रा कनामते इंटरेस्ट टूर्नामेंट मेयादा याररोय हायर कांदा हौजि फॉर एग्जांपल अखोइ तांग 19 दे मणिपुर स्टेट लीग से तौरनेना अखोइ इवन फिक्चर के लोइना प्लानिंग जे लोयर कांदा हौजि टीम की रजिस्ट्रेशन जे टीम खरा दि प्लेयर मंगा सुदबा 10 मुक्ता गाइबा मी यांखै रजिस्टर तौबा याना अखोइना अयाबा पिथोयबा सो दैट मपान द टीम अमा अखोइसे नेरोका ट्राउ मोइ आई लीग की असाइनमेंट नंबर मपान चखरगजु मोइ मपान चखरे अदना मैच तो लेपगा सोमदा अखोइदि मैच तो हौजि सनी 10 नि सानदुजे 210 मैचेस ने अदन मोइना मपान चथोइङेदा मैच लेपगदी अखोइ होल टूर्नामेंट सिमा सहीजदा लोइबा ngमोइदबा अदुना 20 त होल यायना अखोइना अया मसिंगदुदि मी यांखै पी हाइबानी रजिस्टर तौबा याबा प्लेयर सीआरएस की क्राइटेरिया दो फुलफिल तौबदी 35 सुदबसु यावी 10 सुदबजा हौजि अदुने ngसाइगी अखोइगी प्रेसिडेंट पनबिरिसे अदुना अदे मुसु ngसाइगी दोइदा हंतक्तगिदी अंडर 21 प्लेयर अखोइने हेक्ता मैच्योर ओइबा खरा हलोइबा प्रोफेशनल ओइना सानबा से पुलिस डिपार्टमेंट द खंगदे डिपार्टमेंट थबक तौबा अदुम बजिंगजे हापचल सानगे हारगसु हंतक्ति अंडर 21 प्लेयर अहुम यावदे यादे अदु तौदे यादे ngसाइगी मागी रूल से अंगबा फंगना कोनथोरकपजिनासु अखोइदा ngसाइगी ता अखोइगी प्रेसिडेंट हाबि दुमाइना हंतकी जनवरी फेब्रुवारी दा तौगिदा गारी सेप्टेम्बर दम तौसले अदुना अखोइगा यामना अखोइदा हाथुना तौबगी अमा लेर अदुना सो कनो खगी हौजिकसे खगी इंडिया की वर्ल्ड कप क्वालिफायर की मैच मसिसु लेबने मसिसु पुंग 3 मखाया बांग्लादेश का लेबने दो इंडिया की फुटबॉल टीम दा कोई मणिपुर मचा सिंग यावबो पार्टिसिपेट तौबगी चांग हंतरकपसे सिगी मरम जे करिनो एबीआई अदुगा मरुइना कोई ngसाइगी कोई मणिपुर दा लेरिबा सिदगी हौना सम तम सोइखिबा अदुगुम लेबनरा कोइना सम पार्टिसिपेट तौबगी मसिंग नेमजे लेइजे ममांगी हौखिबा अंडर 17 वर्ल्ड कप ता मखोइ निपान दि यावखिबनी
ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯈꯪꯒꯠꯂꯒ ꯄꯨꯔꯤꯕ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯇꯁꯦꯡꯅ ꯁꯦꯝꯖꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯦ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯍꯟꯊꯔꯛꯄꯒꯤ ꯐꯤꯕꯝꯗꯤ ꯅꯠꯇꯦ ꯑꯗꯣ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯨꯗꯤ ꯑꯟꯗꯔ 17 ꯋꯥꯔꯜ ꯀꯞꯅꯤ ꯑꯗꯨꯅ ꯆꯍꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯣꯐ ꯀꯝꯄꯤꯇꯤꯁꯟ ꯑꯗꯩ ꯀꯝꯄꯤꯇꯤꯁꯟꯒꯤ ꯂꯦꯚꯦꯜ ꯋꯥꯡꯁꯤꯜꯂꯛꯄ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯒꯣꯜꯀꯤꯄꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯨꯔꯄ꯭ꯔꯤꯠꯁꯦ UEFA ꯌꯨꯔꯣꯄꯥ ꯂꯤꯛ ꯁꯥꯟꯅꯔꯨꯕ ꯑꯗꯨꯝꯕ ꯄ꯭ꯂꯦꯌꯔꯅꯤ ꯑꯗꯩ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯙꯤꯔꯥꯖ ꯍꯣꯏ ꯀꯔꯣꯏ ꯐꯖꯔꯝꯃꯤ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯐꯖꯩ ꯍꯥꯏꯔꯒꯁꯨ ꯑꯗꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯆꯍꯤ 19ꯗ ꯀꯝꯄ꯭ꯂꯤꯠ ꯇꯧꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯄ꯭ꯂꯦꯌꯔꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗꯨꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯖꯔꯁꯤ ꯅꯝꯕꯔ 4 ꯅꯔꯦꯟꯗ꯭ꯔ ꯒꯦꯍꯂꯣꯠ ꯑꯁꯤꯗꯅꯦꯕ ꯆꯍꯤ 19 ꯁꯨꯕ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠ ꯀꯤꯌꯥꯝ ꯁꯣꯛꯇꯅ ꯂꯩꯖꯦ ꯅꯝꯕꯔ ꯆꯍꯤ 19ꯗ ꯂꯩꯔꯤꯁꯦ ꯃꯣꯏ ꯈꯔ ꯈꯛꯇꯅꯦꯕ ꯑꯇꯩꯗꯤ इवन अखोई सुनील छेत्री है मसही 35 सूरेब अदुमाइना मेच्योर ओइबा प्लेयर से अखोइदा हौजिति यामना लेबनिना अखोइना हौजिकि अखोइना ममांगी सहीगी अंडर 17 वर्ल्ड कप ता अखोइ प्लेयर निपान यावरमी हारगसु सहीगी गैप अमा लेबा जेनरेशन की गैप अमा लेबा अद लेवल ऑफ कंपटीशन की गैप अमा लाकपना खितंग हंधाबनी अदु आई थोइदोंना मसी अखोइगी कराइ तारे परफॉर्मेंस दा अखोइगी प्लेयर की परफॉर्मेंस दा नेशनल टीम दा हाइब तारे हौजिक उदान तागत बे हेना तो पयाव उदान तादे हेन यावदे अदुगा हौजिक अमरजीत सु अदुम कनो तबनी कौबददी जैकिसान अदुम कौरी सलाम रंजन सु अदुम मकौवी अदु ngसाइगी हौजिकती आई हाइजै जे ngसाइगी मरुइना इंजरी की अखोइ पोसक्सिने अयाम्बा अखोइ अदुददा नते हौजिकी कइनोगी डिफेंडर अमा जिंगान गा तौरिदो अदु मोइ सोगा मुसु यावबा याद्रिने अदुना अखोइगी से प्लेयर सिंग से यामना सानबगी सोकपगी अदे मसा फिट ओइदबगी ना अयाम्बनी अदे अमना सहीगी मतांगनी थोइदोना अखोइगी परफॉर्मेंस दा खंगन हंदबगी मक यदु ngसाइगी मर्कसिदा अखोइगी यामना होजुसु होजु मैच लेबनिना वर्ल्ड कप की मतंग से मयामसु इंटरेस्ट लेबाय तारे सि मतंग से इंडिया से कदाई फाउबदा अखोइगी वर्ल्ड कप क्वालिफाई ओइबा याबई खुदोंग साबा लेरि अदु होजु होजु लेरिबा पोजीशन से अखोइगी मखोइगी होजु ग्रुप ते लेरिबा माई पोजीशन ngasiगी मैच ने कदाई फाउबा इंपोर्टेंस ओइबा सि मतंग तेतका थंबिरामो हौजिकी से अखोइ क्वालिफाई ओइबा अखोइ चांसेस हाइजे चांसेस से हौजिक से अखोइगी तसेंना AFC की हंतकी 2022 दा लाकदबा कुनिथोइ सुबा वर्ल्ड कप से मा AFC दागी अखोइ AFC दा लेरिबा टीम जे 46 नि 46 दगी तौबजे हौजिकी तौरिबा राउंड सिदगी हेक्टर लोइरगदौ नते अदुना अहानबा फर्स्ट राउंड सेकंड राउंड थर्ड राउंड हारगा फोर्थ राउंड फाउ लेरि अदुगा फोर्थ राउंड सिदी अखोइ प्ले ऑफ मैच निना सिबोक्ति अदुम थोइदोंना मरु ओइद्रे अदुगा थर्ड राउंड बोक्ता राउंड अहुम सिनेबा याम मरु ओइसे अदु हौजिकी इंडियाना सानगदोइसे अनि सुबा राउंड ने अदुना अहानबा राउंड ददी समाइन तौइ अखोइगी रैंक से 1 दगिना 34 बोक्सिना अखोइना अखोइ हाइदि रैंक मथक्ता लेबा अखोइ टीम निफु तरुक्सि मनुंगदा मथक्ता लेबा 1 दैना 34 बोक्सिना सेकंड राउंड की दमकता रिजर्व तौर थम्मे अदुगा अखोइ 35 दैना 46 फाउगी टीम 33 से मसिना राउंड अमा सानहलगा मदुदगी टीम अखोइगी तरुक अमा खलइने अनु तरुक सिगी मनुंगदनि ngसाइ बांग्लादेश होइजे फर्स्ट राउंड सानर लाक्प टीम ने अदु माना लाओस का सानरकांदा मैच अमना ड्रॉ चली अमना मोइ कारकांदा अदु एवरेज दा मोइना अखोइ 1-0 दा कार माजे सेकंड राउंड संगपने अदु सेकंड राउंड लाकांदादी अखोइ ngसाइगी टीम 1 दै 34 बोकी टीम 53 मरीम लेरे अदि ngसाइगी अहानबे राउंड दै टीम तरुक लाक्प टीम 40 सिना अखोइ टीम मंगा की ग्रुप निपान थो सानदोइने ग्रुप निपान सि मनुंगदा अते अते मयाम अमा लेग्रे लेगरकांदा अखोइ हौजिकी इंडियाना तारिसे ग्रुप ई दने ग्रुप ई सैदा हौजिकी वर्ल्ड कप की होस्ट होइदबा कतार यावरे अदे ओमान यावरे अफगानिस्तान यावरे इंडिया यावरे बांग्लादेश सिगी टीम मंगा सिना ग्रुप सारिनेबा अदुइ मनुंगदा साइ कतार से रैंक फीफा रैंकिंग दा 55 नि अदो ओमान 86 नि अफगानिस्तान 149 नि इंडिया से तसेंबदी मोइ रैंकिंग से ममांगी अप्रैल दा लौगी बनी 2019 की अप्रैल दा हौजी हौजी करेंट नते अदो हौजी हौजी करेंट ददी इंडिया जे 104 लै अदुगा ngसाइगी मान ग्रुप सेमप मतम पिक्चर सेम मतम ददी 101 दा लैगे अदुगा हौजी इंडिया ना सानगदोबा बांग्लादेश से 188 ने 188 से मोइ रैंक अमा मो हाइगखरे लेटेस्ट दा 187 लैगे अदुना ngसाइगी सेकंड राउंड नि सानरी से कतार ओमान अफगानिस्तान इंडिया बांग्लादेश अन मसिगी सिदगी सानरकांदा अखोइगी चैंपियन ओइबा अखोइगी टीम निपान अमा लानी सेकंड बेस मरी अमा लानी अदुमाइना सेकंड बेस लाकांदा अदुना मु थर्ड राउंड दा ग्रुप अनि थोंना खाइदोगा टीम तरुक तरुकना अखोइ ग्रुप सारकांदा अदुना अखोइगी टीम तरुक तरुक की ग्रुप अनि सारिसे थर्ड राउंड दा सिदगी विनर रनर सिना
aduna World Cup qualify ogidoine aduga amu akhoi kaino third place the best third place ama khalaga ani khalakani group ani du dagi third place ani sina home and away da sanakanda ani du dagi karakpa team do maduna play off anamu Oceania da mapanda atopa confederation da mu moi sakhine adune akhoi hoji India na akhoi Asia na phangije 4.5 quota ne ba an mari amadi sai third round gi group ani dagi winner runner mari ma sakra ganda sai gi third tab ani du dagi akaba du ne ade mapanda mu play off sana bana sala kanda confederation atopa da sala kanda ade karakpa duga tawragani akhoi hojige akhoi gi World Cup ki sakpa du syam wali adu hoji bokda laibas leida lambi gi si yeng kanda di akhoi gi se World gi internet ranking de yeng kanda akhoi Asia da hoji Iran jina highest da lei rank number 21 da Japan 26 ni Korea 37 ni adu akhoi di 1014 swai da lei ni adu ada seida akhoi gi yam phajaba opportunity khatang ding asai gi da lei akhoi Qatar ji de automatic qualification da lei gre aduna host oi bagi adui mathakta hoji ki si group ki leagues de gi torokanda akhoi gi kano Asian championship amagi qualify oi gi doine ada moina winner runner taragadi natraga second best to tar winner taraba hoji ki group Fs leida natraga second best to taragadi akhoi gi si gi group E sidagi nataba akhoi mayam de amu ngasai aina best second position khanbado mari best second position mari khandoi se manga suba second position manga suba afaba manga amu kota amu chongkhalakane aduna adugumba gida chances lai adubu hauji phawda leiriba result se aina haipet yengbada India ga nahan September manga da India ga Oman ga sanagre India 2-1 dam pogre aduga hauji akhoi de yam encouraging oiba asime yam hopeful yam oije kaino da Qatar se akhoi world ranking da su 55 ta su laiba host oi ga da Qatar ji ga sanab da India 0-0 draw satkre masina yam na khoi da motivation ama torokanda ade hauji ga anoba laiba akhoi gi coach Igor gi su ma gi su yam nungai jabam le achi gi sidani ayam ba leise aduga hauji ki sigi position ji la kanda hauji bok da sanagi ba matching sida Qatar je match ahum sanagre ani kari ba amma draw salakan moi je point tare par leigre Oman je match ani sanabda ani makaraga leire Afghanistan je amma karaga akhoi gi point ahum par le India na draw am khak par le match ta bu India na ani khatangai re ba ada Afghanistan mathak ta leiri se match ahum sanagre Oman aduna akhoi gi se asagi match mari sanaga do bada akhoi gi match mari de akhoi nipani home and away tarokanda match nipan sanaga do da ani khata ngai ri match masing syang wali vanina aduga hojiki India gi group ta leiriba inga sa haijaba Bangladesh har ju 188 ranking ni aduga Bangladesh ki history da akhoi na pet thena jabada so IT akhoi gi 1985 ki aduda mu 2011 gi adwai da mu thena kanda anirak sana basi India na ani makse kar ngasi bokta Bangladesh na India je World Cup qualification da anirak thengna bada ampo kadri hai aduga hojik akhoi ki India gi akhoi expectation je ngasai gi thambige dumaina akhoi gi main player da asokpa injury se yamna leire number 1 amana ngasai gi defender ama Sandesh Jingan se ma so leire adagi Pranoy Haldar as so leire ada Amarjit Pudi ma mamang gi fielding tawdri hobde yaudri ko ma ju so lei ada amana ngasai gi Rolling Borges and Norris United sanaba midfielder amasu masina auto suspension de lei sangre aduna masi khaki problem ni adu otherwise sai home crowd se hojibok da ina yengbada kaino se akhoi gi qualification gi matches se yengba kanda 25000 yona crowd se ambok tinde nahan mamang gi Bangladesh ta sanagi ba mogi matches sing da su highest 20 ga 4000 some yengeba ado hoji India gi solek se magi tasengna ate lepa khotpa ate mayam ji loina count tor di 1 lakh some 20000 muki capacity ne ado mogi tasengna ticket oina yon ba yabadi official capacity de 85000 ne ado hoji 85000 je ticket se lo yola hoji phangre ado regati ain khanbada adagi akoi home da sanaba moi match oi bagine in terms of ranking da yenge sigi mesim di khara yam masigi mese ai adum akoi yam kare haitare hena over confident oi bagina tabada laiju khuramsi aduga yem kan da level si yengba ade handaki India gi akoi gi nupi gi da yengo nupa gi da yengo
friendlies mayam satliba mayam sing sida laiba result se fazar lakpanina asuki matik dum expectation amadi lay haibni expectation jam I makata na Milan laksake Milan sumaina koi ki regional football academy na Manipur da han boina baby league or kadore koi ki football chakot na ba football se grassroots level lagi hauraga chakot na hona pada AFF ki yamna chauba koi ki role amani se baby league se moina stakeholder me amma kogre koi ki interest level sin yaubirak na ba na to station hona gre Meghalaya hogre atop state kar ju hogre ado masi baby league se Manipur da pusalak pri waklo ni kamai lakhi na to maruina stage tawdo bising kari kari no te tanga thambi ꯃꯛꯇꯗ ꯑꯩ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯄꯦꯅꯦꯂꯤꯁ ꯑꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯅꯤꯃꯛꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜꯒꯤ ꯃꯇꯥꯡꯗꯗꯤ ꯕꯦꯛꯑꯞ ꯄ꯭ꯂꯥꯟꯁꯦ ꯇꯁꯦꯡꯅ ꯑꯃꯨꯛ ꯂꯩꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁꯔꯨꯠꯀꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣ ꯕꯦꯕꯤ ꯂꯤꯛꯀꯤ ꯃꯇꯥꯡꯁꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣꯒꯤ ꯃꯦꯘꯥꯂꯌꯥꯗ ꯑꯩꯈꯣꯏ ꯍꯧꯖꯈ꯭ꯔꯦ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯍꯧꯈ꯭ꯔꯦ ꯑꯗꯩ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯑꯇꯩ ꯀꯩꯅꯣ ꯗꯦꯜꯂꯤ ꯕꯦꯡꯒ꯭ꯂꯣꯔ ꯀꯔꯅꯥꯇꯀꯥ ꯁꯤ ꯑꯌꯥꯝꯕ ꯂꯣꯏ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯂꯤꯛꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯀꯥꯟꯅꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯕꯦꯕꯤ ꯂꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯘꯥꯂꯌꯥꯕꯨ ꯍꯥꯏꯔꯣꯅꯦ ꯃꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯦꯘꯥꯂꯌꯥ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯛ ꯂꯩꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕꯈꯩꯗꯨꯒꯤ ꯑꯣꯏꯕ ꯑꯟꯗꯔ 19 ꯂꯤꯛ ꯑꯟꯗꯔ 17 ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯂꯤꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯨꯔꯒꯗꯤ ꯁ꯭ꯇꯦꯠ ꯂꯤꯛꯁꯤꯐꯥꯎꯗ ꯑꯌꯥꯝꯕꯅ ꯄ꯭ꯂꯦꯌꯔꯁꯦ ꯊꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯇꯣꯔꯅꯥꯃꯦꯟꯗꯩꯕꯨ ꯑꯣꯏꯅ ꯊꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯤꯛꯀꯤ ꯇꯤꯝ ꯁꯦꯝꯅꯕꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯂꯤꯛꯈꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯇ ꯍꯥꯏꯔꯦꯅꯦ ꯊꯥꯔꯠ ꯗꯤꯕꯤꯖꯟ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯩꯔꯤꯕ ꯂꯤꯛ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯊꯥꯔꯠ ꯗꯤꯕꯤꯖꯟꯗ ꯇꯤꯝ 23 ꯃꯌꯥ ꯂꯩꯕ 10 ꯂꯩꯕ 9 ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯋꯦ ꯊꯥ 3ꯗ ꯂꯣꯏꯁꯤꯟꯕ 2ꯗ ꯂꯣꯏꯁꯤꯟꯕ ꯑꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯇꯧꯅꯩꯁꯤꯗꯤ ꯊꯥ 2ꯈꯛ ꯑꯣꯐ ꯁꯤꯖꯟ ꯂꯩꯔꯒ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯊꯥ 10ꯁꯤꯗꯤ ꯑꯌꯥꯝꯕꯅ ꯂꯤꯛ ꯂꯣꯏ ꯇꯧꯋꯦꯕ ꯐꯨꯠꯕꯣꯜ ꯂꯣꯏ ꯁꯥꯟꯅꯍꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯕ ꯂꯤꯛ ꯃꯈꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ 2ꯗ ꯂꯤꯛ ꯂꯣꯏꯁꯟꯒꯅꯤ 3ꯗ ꯂꯣꯏꯁꯟꯒꯅꯤ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯄ꯭ꯂꯦꯌꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯁ꯭ꯇꯦꯠ ꯂꯤꯛꯇ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯆꯠꯍꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯦꯜꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯛ ꯁꯨꯕꯅ ꯁꯨꯕ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯄ꯭ꯂꯦꯌꯔꯈꯩꯁꯦ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯛꯁꯤꯁꯨ ꯐꯖꯅ ꯇꯧꯗꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯤꯛꯁꯦ ꯑꯃꯨꯛ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤꯕ ꯀꯥꯡꯕꯨꯈꯩꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯐꯟꯁꯨ ꯂꯩꯖꯗꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯂꯤꯛꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯅꯕ ꯑꯗꯨꯅ ꯊꯥꯔꯠ ꯗꯤꯕꯤꯖꯟꯗꯒꯤ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯄ꯭ꯔꯃꯣꯁꯟ ꯁꯤꯁꯇꯦꯝꯁꯦ ꯂꯩꯕꯅꯤꯅ ꯊꯥ 2ꯗ ꯊꯥ ꯑꯃꯗ ꯂꯤꯛꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯃꯣꯁꯟꯒꯤ ꯈꯛꯀꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯤꯛꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯅꯩ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯕꯦꯕꯤ ꯂꯤꯛꯁꯦ ꯕꯦꯕꯤ ꯂꯤꯛꯁꯦ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯒꯤ ꯐꯤꯐꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯗꯣꯏꯅꯦ ꯕꯦꯕꯤ ꯂꯤꯛꯁꯦ ꯕꯦꯕꯤ ꯂꯤꯛꯁꯦ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄꯁꯦ ꯏꯟꯗꯤꯌꯥꯗꯕꯨꯛꯇ ꯑꯩꯈꯣꯏꯅ ꯍꯦꯔꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯂꯤꯛ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒ ꯅꯦꯔꯣꯀꯥꯒꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯟꯗꯔ 15 ꯂꯤꯛꯁꯦ ꯇꯁꯦꯡꯅ 2000 ꯀꯩꯅꯣꯗꯒꯤ ꯇꯧꯋꯦ 17ꯗꯒꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯟꯗꯔ 13 ꯑꯥꯏ ꯂꯤꯛꯁꯤꯗꯤ ꯀꯩꯅꯣ ꯃꯦꯗꯤꯀꯦꯜ ꯐꯦꯜ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯂꯣꯏ ꯑꯣꯏꯅꯩ ꯍꯥꯏꯇꯥꯔꯦ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯍꯨꯔꯥꯟꯅꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ 13 ꯂꯤꯛꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯇ꯭ꯔꯤꯌꯦ ꯑꯗꯨꯒ ꯑꯟꯗꯔ 15ꯗꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯌꯥꯗ ꯌꯨꯠ ꯂꯤꯛꯁꯤꯐꯥꯎ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯕꯦꯕꯤ ꯂꯤꯛꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁꯤꯒꯨꯝꯕ ꯔꯣꯅꯥꯜꯗꯣꯒꯨꯝꯕ ꯃꯣꯏꯒꯤ ꯍꯥꯡꯇꯛꯇꯒꯤ ꯑꯌꯥꯝꯕ ꯃꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯎꯕ ꯐꯪꯉꯤꯁꯦ ꯃꯣꯏꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯣꯏꯒꯤ ꯂꯝꯗꯒꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥ ꯃꯣꯏ ꯌꯨꯔꯣꯞ ꯃꯣꯏꯗꯗꯤ ꯑꯌꯥꯝꯕꯅ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯁꯦ ꯇꯧꯒꯦꯗ ꯇꯧꯕ ꯉꯝꯕ ꯂꯝꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯅ ꯉꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯕꯤ ꯂꯤꯛꯁꯦ ꯄꯨꯁꯜꯂꯛꯑꯒꯗꯤ ꯏꯟꯗꯤꯌꯥꯁꯨ ꯋꯥꯔꯜ ꯀꯞꯀꯤ ꯚꯤꯖꯟꯗꯨ ꯎꯕꯅꯤ나 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯂꯤꯛꯁꯦ ꯄꯨꯁꯜꯂꯛꯄꯅꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝꯅ ꯆꯥꯅꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯕꯦꯕꯤ ꯂꯤꯛꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔ 6ꯇꯩꯅ ꯑꯟꯗꯔ ꯀꯩꯅꯣꯐꯥꯎ ꯇꯧꯕ ꯍꯧꯔꯅꯤ 12 ꯐꯥꯎ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁ ꯁꯤꯖꯟꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥ 3 ꯈꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥ 3 ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯂꯣꯏꯅꯔꯛꯑꯅꯤ ꯅꯕꯦꯝꯕꯔ ꯑꯦꯛꯖꯥꯝ ꯂꯣꯏꯅꯔꯛꯑꯀꯥꯟꯗ ꯗꯤꯁꯦꯝꯕꯔꯗꯒꯤ ꯑꯩꯈꯣꯏ ꯐꯦꯕꯋꯥꯔꯤꯐꯥꯎ ꯇꯧꯒꯅꯤ ꯑꯍꯥꯟꯕꯒꯤ ꯁꯤꯖꯟꯁꯤꯗꯤ ꯑꯗꯨꯒ ꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯟꯗꯔ 6ꯇꯩꯅ ꯑꯟꯗर 12 ꯐꯥꯎ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯦꯛꯁ ꯌꯔꯗ ꯑꯩꯈꯣꯏ ꯑꯟꯗर 13 ꯍꯥꯞꯀꯅꯤ ꯑꯟꯗर 13 ꯂꯤꯛ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯟꯗर 15 ꯍꯥꯞꯀꯅꯤ 15ꯗꯤ ꯃꯊꯪ ꯑꯟꯗर 18 ꯍꯥꯞꯀꯅꯤ ꯑꯟꯗर 18ꯒꯤ ꯂꯤꯛꯁꯤ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯦꯕ꯭ꯔꯤ ꯁ꯭ꯇꯦꯠ ꯂꯤꯛꯀꯤ ꯇꯤꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯤꯗꯒꯤ ꯄ꯭ꯂꯦꯌꯔ ꯂꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗर 12 ꯐꯥꯎꯒꯤ ꯇꯧꯒꯗꯕ ꯂꯤꯛꯁꯦ
under 12 की youth league sana duje hana ki wena de kano khatane team je Manipur ge na taida tabul gi sigi team je sana gani ado Manipur gi atopadi akoi licensing fail wai ba licensing thau da ba aduna maram moiraga taida khak tawgani ba adoga akoina hojibokta under 12 ta tawgada league sina next year gi akoi gi youth league sana ga regional full academy league sana gani trau neroka adagi atopa tabung kho wai ba yai sigi wai ba player man kano man ji da akoi gi under 12 फोकी साना का लीग की प्लेयर मैम जी के प्लेटफॉर्म अमो इना होजे की अखोई कनो जे बेबी लीग की प्लेयर मैम जे अखोई की यूथ लीग चे नोइने साना हनगिने अखोइना नेरोका अदगी कनो रीजनल एकेडमी सिदा खाइदोगा हाइतारे अदुबोकी पांदमदने अखोइना होजे कनो तौजे हाइबदी स्टेप बाय स्टेप हाइबतारे ग्रास रूट तगी होरगा स्टेप बाय स्टेप मकोई सिंग से गैप थमदबिदा कोई यामना सानमा विजन अमगा लोयना हाइरिबा बेबी लीग कसिमनि पुरा पांतोकदने पांतोकदबने हाइबा फमदने मतंग स्वारे ब्रेक अम लौजगे ब्रेक मितुंग याम तुनजर के इंपैक्ट न्यूज मेंग तादन लेबियो मैम मुगर तराम नोचरी खनम लेबा से मणिपुर दा लेरिबा मिया खोजी मणिपुर मियाम ने पम सानरिबा फुटबॉल की खोजी मा की लाइबक से करोम न होजो जि करोम न चटलिबा के मसी कोंथांग को थांग लिबा हाइबगी हिरम मसी मतंग दनी आई मखाता ना ओजा जडबचंद्र लाक्सगे ओजा सागी बेबी लीग ना खोइदा पिगिदबो काना मसी मिलन हाइपसु पदबिखरे अदुगा मसी की स्टेप बाय स्टेप से सोम कोइन मंगदि उखिदिबा हाइदारे अदुगी मतुंगदा होजिकसे याम नौन लाकदोइनी द मसीगी एकोइदा काना बयाबा अदुगा मसीदगी एकोइना लहोबा याब खुदुंग चाबो सिंगजी मतिनो थंबियोजा मसे मसागी काना बगिदी मसागी मरम अखोगी वर्ल्ड की फुटबॉल की गवर्निंग बॉडी होरिबा फीफा अद एएफसी ना अखोगी मसी तौद्रगदी अखोई मफम दुदा अखोई फुटबॉल की मागी मखाता बस मिरोल चारोल लेरोय हाइबगी कैनोमदा पिरामिड तुदा लापा यानना बगिनी अद आइना मसागी अखोई स्टेदा गेप अम खतंग लाइग्रे मसागी बैकअप प्लान की मसागी अखोई मिलन हाइसे अखोई मणिपुर से अखोइना वी आर हैप्पी विद वन थिंग कहीं इंडिया अहब ग्रासरूट की फुटबॉल डेवलपमेंट प्रोग्राम से 1997-98 इंट्रोड्यूस तौर सेम ईयर मणिपुर ग्रासरूट की प्रोग्राम से होते मददी अंडर 12 अंडर 13 अंडर 14 सही से हंदक अंडर 12 यावसीना अंडर 13 चखीब अंडर 14 बौ चलहब मरोल ला तौरम सुगुम्बगी यूथ की प्रोग्राम तौबसीदने अखोई हौजिकपुदी लेगिद्रब अखोई AMFA की मतम सेक्रेटरी ओरंबा बोरसान से फीफा की 1904 दा लिंखपदुना 2004 दा मागी सेंटेनरी सेलिब्रेशन तौबा फीफा ने इंटरनेशनल ओलंपिक कमिटी ने अदो यूएन गा यूथ की ओबा थबक तौबा यूथ का मरी लेनबा थबक तौबदा ख्वाइदगी तौरिसे कनानो येंगांदा फीफा ने हाइबदगी अदुगी इंटरनेशनल ईयर ऑफ वॉलंटियर्स की रिकॉग्निशन पीबजे मणिपुर दागी अखोई इंडिया दगी हौजिकी ए बोरसान मथंदना फंगेबा वाई कइनो दंग सागी यूथ की प्रोग्राम के से फजना तौरंबगी मदुगी मयाम सिनने अदु मसी तसेंना तौबिदबदे अदा अखोई सागी मिलन जो हाइबीबा कइनोगी अखोई स्टेदा सही मदा सानबा हाइजिदी हप्ता अमा लेपदा आई परफॉर्मेंस करिनो खंगोइदोने सोगा नुमिनिनी लेपदा आई परफॉर्मेंस आई सागी तो परफॉर्मेंस यौरोइदबा अदुमबने अदा अखोई क्लाइमेटिक कंडीशन सिना मरम ओरकांदा अखोइदा सीजनल ओइदबा सुया याद्रे कइनोदा अखोई अगस्त सेप्टेम्बर सिदा ग्राउंड लेते नंबर 1 अगस्त सेप्टेम्बर सिदा अखोइना डिस्ट्रिक्ट नैगी नोइगी एक्टिविटी ग्राउंड लेबदा मोइगे अमुक तौरो अदे मोइना सेप्टेम्बर लोइरा कांददि अक्टोबर नवेम्बर डिसेम्बर बौता अखोइगी स्टेट लीग अदे विनर्स कप अमुक तौरनी नत्र इंटर डिस्ट्रिक्ट तौरनी अदु हेलोकदा सिस्टम तौना से प्लानिंग जे माइसम लेबनिना टीम ममजिंग तसेना लीग तुमदी अखोइना सही सुप तौदे हाय वानेबा स्टेट लीग सानरिबा टीम जिना अक्टोबर दे सानरक्तुना जनवरी फेब्रुवारी अदाय बक्ति दुम सानदोइने अदु ngसागी अखोइगी द खितंग गेप अमनी अदुगा अखोइगी दैदा नंबर 1 ngसागी फीडबैक अखोइ बैकअप लेट्रिसे कइनो द अखोइना मणिपुर स्टेट लीग न ngसा अखोइ प्रेसिडेंट जु पनबिरिसे मसीदी अखोइगी AFC ना एशियन फुटबॉल कन्फेडरेशन ना अखोइगी इंडिया से हमना मागी रिसोर्स मैन पावर लेरिबा मयाम से येकांदा फुटबॉल से वर्ल्ड कप से इराय लाइन क्वालिफाई होबा कइनो ने ना लेबा अमने ना माज इंडिया से सुमनगी नेशनल कइनो मोइना टीम मोइना रिकॉग्नाइज तौदे सब कॉन्टिनेंट मोइना रिकॉग्नाइज तौवे लेरिबा कइकैसे अदुना मोइना एशिया गी मनुंगदा अखोइ विजन प्रोजेक्ट एशिया दगी वर्ल्ड कप याव याब टीम मसिंग हेंगनबे प्रोजेक्ट इंडिया अहन तौकांदा दिल्ली एंड मणिपुर खनबा कांदा 2006 दा मणिपुर से खल्ले 6 दा अदुना ngसागी मदैदा स्टेट लीग से तौरे अद स्टेट लीग से तौरि जे कइनोदा टीम जिना पार्टिसिपेशन खक्तनदि फुटबॉल डेवलपमेंट कौदे अदो तसेंबदी कइनो मखोइनजु
ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯌꯨꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯒ꯭ꯔꯥꯁꯔꯨꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯥꯔꯀꯦꯇꯤꯡꯗ ꯆꯥꯎꯈꯠꯍꯟꯕ ꯋꯨꯃꯦꯟ ꯐꯨꯠꯕꯣꯜꯗ ꯆꯥꯎꯈꯠꯍꯟꯕ ꯐꯨꯠꯁꯥꯜꯗ ꯆꯥꯎꯈꯠꯍꯟꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯤ ꯏꯂꯤꯃꯦꯟ 13ꯗ ꯀꯤ ꯏꯂꯤꯃꯦꯟ 13ꯗ ꯆꯥꯎꯈꯠꯂꯀꯥꯟꯗ ꯐꯨꯠꯕꯣꯜ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦꯗ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯐꯨꯠꯕꯣꯜꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯕꯗꯧꯅ ꯗꯦꯕꯂꯞ ꯇꯧꯔꯒꯗꯧꯅ खनबा प्रमोशन अखोई पार्टिसिपेशन खतना ओइदे अना यूथ की प्रोग्राम के मैम से असाई टीम जिंग द होम एंड अवे ना तौरी माइना क्लब टू की अदा एरिया दा अमा तौबा अदुरगदी पार्टिसिपेशन दो याम हेलनी मीम खदना टूर्नामेंट मैच अमा सिनबदी ngमोइदना को क्लब की मेंबर मैम इन्वॉल्व तौरनी बॉल बॉयज मैम थोरनी खुद मोइना यंगबियो अखोई की प्लेयर अमा खलै अखोई नाउबा स्टर्न दगी बोन खुनबोय लेरमनी अदो नाउ मासे हौजी मोइदे हेना पैसा तानबा प्लेयर करम लेरगे जिप कार लोइना मी मगी नुंगाइबा ब्याम फंगे अदमाइना सागी मफमदुदा मैच तुमा तौरकांदा मफमदुदा फुटबॉल की एटमॉस्फेयर अम सागलनबा न तौबदो 2006 दे हौरकपदुना 10 यौरकांदा अखोई सिनबा ngमनी ngमो हेना तौरकांदा अखोई टीम जिंगदबुदी मखोइदा मागी डिफिकल्टीज लेरमबदी आइको अदुना मोइना ऑर्गेनाइज तौरगा तौरमबा अदन भाबोक मसिंग फैन मसिंग अमा हेंकललगा अद यूथ की प्रोग्राम के पाक चाउना माइन मखोंग दो पाकना लाकदौदो पार्टिसिपेशन खतंग तौसन की दैदि सिगी इशू से ले अदे अतोपम खतंग आइन सिदा हाईलाइट तौजनिंगी से कइनोदा हौजिकी यमु मणिपुर दा अखोई से फॉर एग्जांपल अखोई मिलन होगी हायसे मागी एकेडमी लेरे तौरी बसिंग से मोइना पुथोइबा प्लेयर से क्राइ जतोइनो डिस्ट्रिक्ट रिप्रेजेंट तौनी क्लब रिप्रेजेंट तौनी AMFA रिप्रेजेंट तौरकांदा इंडिया लेवल चलकांदा इंडिया रिप्रेजेंट तौर चकिदोइने मोइ लनाय वइना चटपा याबा लंबी एम्बो लेबा नतेबा अदुना ngसागी सिगी सिस्टम जे इखन खंदना अखोइ सिदा लेबा NGO जिंगजी ना कैदौगेदा मणिपुर दे प्लेयर अफबा लेरसु खनबा अदगी स्टेट की अथॉरिटी वरिबा AMFA गो ताना बिरगा को अंगांग ऐसे करामदे करोम द चखरगे मफम जाना तौगिददना ngसाइ CRS हाइदो मणिपुर दा होजि प्लेयर जे मसिंग खंगना थोरे आदम रेजिस्टर तौसलंबा सेंट्रलाइज registration system to the Toxalame, Manipur la Tore, as a double profile the fine Tore. Double profile, the Maram Werga Hosi, Steli Kaudwin, Hosi teams in player, 130 Hosi Federation objection Tore. Aduna Sagi, Aduna say NGO Wero, clubs Wero, district Wero, government Wero, government Indian team, the Manipur team, Shemaga, Federation tournament, Yawayabana. Aduna Sagi. System je apoy mayam khangna cooperation pinaraga AMFA support tawsalakanda ade AMFA na tawda la lagasu si tawne samai tawdam ne tawdre apoy di se sambodis na ai panju par masimakte haining de reliance ki haire manipur de pho moi reliance ki duna karai da kari represent tawraga karai da sanarakanda kari tawdorge lot of training tawbai natra lot of coaching tawbai kari represent tawraga moi india level da sana doino ade kari tawta tawraga India representative sattuino sunga yabasu natte aduna akoise kitang khusamnaraga AMFA da khar support option biraga lalaga su adu tawbagi nataba magi personal interest da natraga khoi kaiguma ma khangde masi aduna akoise system ma se AMFA khangna kaiba nataba player lobula adagi player karbar moina masi da imphal da ju hojida tawni mathang thadana amagi ni tawni thawal da mo haido tawni swasampu da mo haido tawni amada tawni the players in the cry chali no ju khangde aduna senior khoi system failure na ni ta sembudi backup plan di matam da engesa haijabdo manipur dagi pokhiba ahalama international year of volunteers the recognition phangba he was the only person from India akoi di chauthokchari neba ada hojik di system ja khoi khanghouda dana sigi kan sida lakri हाइबदी कोई लेरिब तुआन तुआन बा कोई मागे लेवल बाय लेवल अदुगा लेरिब सिस्टम मसे कोइना फॉलो तो बिरगा लेरिब स्टेक होल्डर सिंग तुआन तुआन बा ऑर्गेनाइजिंग क्लब सिंग मयाम सिने पुन्ना AMFA खुसम नरगा मागी कोई लेरिब कांगुन चुम चटलगदी यामना फजबा दुमलबा फुटबॉल प्लेयर मयाम पुथोकपा दुम लमम ओइगनी हाइबगे चेम थाजबदुनी ए मकादाना ओजा तन लागजगे ओजा कोई मणिपुर से मतमगी मतुंगिनदी कोई इंफ्रास्ट्रक्चर हाइतारे ग्राउंड गी बोरो अदुगा प्लेयर सिंग दा मखोइना चंग बसिंग सानाबा चंग सिंग मसिगी वाटपगी ममिसिदु मैम चाउन तारे हजु हजु लेरिबा कोइगी एक्सटोर्ट ऑफ ग्राउंड कोइगी हजु ले खुमल पाकी मनाक लेरिसे मसि फिबम फाउदा कोइ पाउ सिंग याउ पाके सिंग याउगिबा मैमना कमेंट सिम एम्पनेगिबु लेरे रोमांग दसु कोइगी AMFA मदि क्लब की मरकता कोइगी पाउ फाउदबदगी मुखनखिबगी कोइगी चाउना थोखिबु लेरे दुबु हजिक नौना AMFA जे कोइ मणिपुर की फुटबॉल दमकता लाइबा लुप मोइबनिना नौना कोइ मेंबर एक्टिव मेंबर सिंग लोनेना तुआन तुआन ब थोरांग क्या यावखलक पसि मनुंगदा
mai le na ba sing maroi na tuan ko gi government su leiri football se sakot na bu khona bada kari kari thodang leiri aduga ngasagi maroi na infrastructure gi matang se sigi matang na kari kari le ja matin thambiu ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯦꯅꯤ ꯁꯤꯖꯟ ꯃꯅꯤꯄꯨꯔꯁꯦ ꯑꯌꯥꯝꯕꯅ ꯅꯣꯡꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯦ ꯍꯧꯖꯤꯛ ꯑꯥꯔꯇꯤꯐꯤꯁꯦꯜ ꯇꯞꯁꯦ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯣꯏꯅꯁꯨ ꯂꯣꯏꯁꯤꯟꯕꯤꯗ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯅ ꯑꯁꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯀꯩꯅꯣꯁꯤꯁꯨ 10 years ꯈꯛꯇꯅꯦꯕ ꯃꯁꯤ ꯑꯩꯗꯤ ꯑꯣꯜꯃꯣꯁ ꯃꯁꯤ ꯑꯩꯗꯤ ꯀꯣꯚꯔ ꯇꯧꯁꯜꯂꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯦꯜ ꯇꯞꯁꯦ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯅꯨꯡꯒꯤ ꯏꯁꯤꯡ ꯆꯪꯉ ꯁꯨꯃꯥꯏꯅ ꯇꯥꯎꯈꯠꯄ ꯌꯥꯎꯗꯅ ꯃꯦꯁ ꯆꯦꯊꯣꯛꯄ ꯌꯥꯎꯔꯦꯕ ꯑꯗꯨ ꯃꯌꯥꯝꯁꯤꯅꯗꯤ ꯑꯝꯐꯥꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯦ ꯑꯝꯐꯥꯅ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯁꯤꯅꯦꯕ ꯃꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯁꯤꯟꯅꯕꯤꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯆꯪꯉꯛꯏꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯈꯔ ꯂꯧꯔꯒ ꯇꯧꯕ ꯌꯥꯏꯕ ꯑꯗꯨ ꯂꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯇꯝꯅꯅ ꯃꯣꯏ ꯇꯤꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯔ ꯚꯥꯞ ꯇꯥꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯁꯤ ꯀꯌꯥ ꯂꯧꯅꯒꯦ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯇꯧꯕ ꯌꯥꯎꯏ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯐꯤꯁꯦꯜ ꯇꯞꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯉꯝꯗ ꯆꯞ ꯃꯥꯟꯅꯩꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯅꯦ ꯃꯃꯥꯡ ꯁꯥꯏꯠꯁꯤꯗꯀꯣ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡ ꯄꯨꯡ 4:30-5:00ꯁꯤꯗꯒꯤ ꯍꯦꯛꯇ ꯄꯤꯂꯥꯔꯁꯤ ꯃꯁꯤꯡ ꯊꯤ ꯉꯝꯗꯅ ꯑꯗꯨ ꯆꯪꯕꯤꯅꯦꯕ ꯁꯤꯗ ꯑꯗꯨꯅ ꯁꯤ ꯁꯥꯟꯅꯩꯁꯦ ꯑꯗꯨꯒ ꯈꯔ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯔꯀꯥꯟꯗ ꯃꯣꯏ ꯊꯣꯛꯈꯤꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯥꯟꯊꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯀꯩꯀꯩ ꯂꯥꯛꯀꯥꯟꯗꯗꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯅꯩꯌꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯥꯔꯇꯤꯐꯤꯁꯦꯜ ꯒ꯭ꯔꯥꯎꯟꯁꯦ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯊꯝꯕꯤꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯕꯨ ꯒ꯭ꯔꯥꯎꯟ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯀ꯭ꯂꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯀ꯭ꯂꯕꯀꯤ ꯅꯠꯇꯕꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯅ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯃꯗꯨ ꯃꯣꯏꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯀꯩꯅꯣ ꯊꯥꯔꯒꯀꯣ ꯂꯝꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯀꯔꯤ ꯐꯪꯉꯨꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯁꯨꯝ ꯇꯥꯟꯅꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯃꯤꯂꯟꯒꯤ ꯍꯧꯖꯤꯛ ꯑꯦꯀꯥꯗꯃꯤ ꯇꯧꯔꯤꯁꯤꯗ ꯅꯣꯡꯇ ꯒꯣꯔꯃꯦꯟ ꯂꯥꯛꯑ ꯅꯉꯣꯟꯗ ꯍꯪꯉꯝꯃꯣꯏ ꯁꯣꯝ ꯍꯪꯉꯝꯃꯣꯏ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯅꯪ ꯀꯔꯤ ꯄꯥꯡꯉꯛꯎꯒꯦ ꯄꯩꯁꯥ ꯄꯥꯡꯉꯛꯎꯔꯥ ꯏꯀ꯭ꯋꯤꯞꯃꯦꯟ ꯄꯥꯡꯉꯛꯎꯔꯥ ꯅꯪ ꯀꯔꯤꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯍꯟꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯔꯛꯀꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯃ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯁꯨ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯉꯣꯟꯗ ꯃꯤꯂꯟ ꯑꯩꯈꯣꯏꯒꯤꯕꯨ ꯅꯪꯒꯤ ꯀꯣꯆ ꯀ꯭ꯂꯤꯅꯤꯛ ꯇꯧꯕ ꯅꯪ ꯑꯉꯥꯡꯁꯤꯡ ꯀꯣꯆ ꯊꯥꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯇꯦꯕ ꯑꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯌꯥꯝꯅ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯡꯒꯤ ꯊꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯥꯒꯁꯇ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯇꯤꯌꯥꯎꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯛꯇꯅ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯩꯒ ꯆꯠꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯇꯔꯦꯠꯁꯤ ꯐꯝꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯁꯨꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯒꯤ ꯕꯣꯜꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯃꯇꯥꯡꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯊꯪ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯉꯥꯡꯅꯩ ꯑꯩ ꯃꯃꯥꯡꯗ ꯃꯤꯖꯣꯔꯥꯝ ꯉꯥꯡꯉꯤ ꯑꯗꯨ ꯃꯤꯖꯣꯔꯥꯝꯁꯦ ꯃꯣꯏꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯀꯃꯤꯇꯤꯁꯤ ꯐꯝꯃꯤꯕ ꯆꯤꯌꯥꯔꯃꯦꯟꯁꯤꯅ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁꯇꯗꯤ ꯐꯨꯠꯕꯣꯜ ꯗꯤꯕ꯭ꯂꯞꯃꯦꯟꯁꯤ ꯃꯤꯖꯣꯔꯥꯝꯅ ꯐꯥꯁ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯤ ꯐꯨꯠꯕꯣꯜꯒꯤ ꯐꯦꯛꯇꯔꯤꯅꯤ ꯍꯧꯖꯤꯛꯐꯥꯎꯕ ꯄꯨꯊꯣꯛꯄ ꯂꯦꯞꯇꯦ ꯑꯗꯨ ꯄ꯭ꯔꯨꯞ ꯑꯩꯕꯨ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯁꯤꯗ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯃꯆꯥꯒꯤꯁꯤ ꯃꯦꯛꯁꯤꯃꯝ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯑꯗꯩ ꯃꯥꯅ ꯑꯃ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯅꯤꯄꯨꯔꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯐꯨꯠꯕꯣꯜꯒꯤ ꯀꯔꯤ ꯃꯇꯥꯡꯗꯅോ ꯍꯥꯏꯅ ꯑꯩ ꯍꯪꯉꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯁꯤꯅ ꯅꯣꯏꯒꯤꯗꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯈꯨꯠ ꯊꯥꯡꯒꯠꯂꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯥꯔ ꯃꯗꯩꯗ ꯃꯥ ꯃꯇꯝ ꯑꯃꯗ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯥ ꯐꯨꯠꯕꯣꯜ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅ ꯈꯨꯝꯃꯝꯃꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯦ ꯇꯁꯦꯡꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯒꯤ ꯀꯩꯅꯣ ꯂꯧꯔꯀꯥꯟꯗ ꯑꯩꯅ ꯃꯃꯥꯡꯗ AFFꯀꯤ ꯐꯨꯠꯕꯣꯜꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯣꯐꯤꯁꯥꯔ ꯏꯝꯐꯥꯜꯗ ꯃꯥꯁꯦ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯥꯛꯑꯦ ꯅꯦꯔꯣꯀꯥꯒꯤ ꯁꯥꯟꯅꯕ ꯃꯦꯠꯆ ꯑꯃꯒꯤꯗꯃꯛꯇ ꯃꯥꯁꯦ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯗ ꯃꯥꯅ ꯑꯩꯈꯣꯏ ꯑꯝꯐꯥꯒꯤ ꯃꯤ ꯑꯃꯇꯅꯦ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯈꯔ ꯗꯤꯇꯦꯜꯁ ꯈꯔ ꯈꯪꯕ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯇꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯅꯥꯎꯕꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯁꯦꯅ ꯃꯥꯒꯤ ꯐꯝꯃꯤꯟꯅꯕꯩꯗ ꯑꯩ ꯆꯠꯂꯨ ꯑꯗ ꯀꯃꯥꯏꯅ ꯃꯣꯏꯅ ꯍꯧꯗꯣꯔꯛꯀꯦꯗ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯗ ꯐꯤꯐꯥꯅ ꯑꯆꯧꯕ ꯄꯩꯁꯥ ꯑꯃ ꯄꯤꯔꯒ ꯂꯩꯔꯦꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯐꯨꯠꯕꯣꯜꯗꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯂꯥꯟ ꯑꯅ ꯑꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯡ ꯄꯩꯁꯥ ꯊꯥꯗꯒꯗꯧꯒꯤ ꯇꯧꯀꯥꯟꯗ AFFꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯅꯣꯃꯤꯅꯦꯠ ꯇꯧꯕꯗ ꯌꯥꯎꯋꯦꯕ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯄꯨꯔꯗ ꯐꯨꯠꯕꯣꯜꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯨꯃꯥꯏꯅ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯅ ꯊꯥꯕ ꯗꯔꯒꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨ ꯅꯣꯃꯤꯅꯦꯠ ꯁꯝ ꯑꯗꯔ ꯁ꯭ꯇꯦꯠ ꯅꯣꯠ ꯃꯅꯤꯄꯨꯔꯅ ꯇꯧꯔ ꯑꯗꯨꯃꯥꯏꯅ
ꯑꯍꯨꯝꯂꯛ ꯁꯨꯕ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯣꯠꯅꯔꯒꯗꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯂꯥꯟꯒꯤ ꯐꯤꯐꯥꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯨꯠꯕꯣꯜ ꯗꯦꯕꯂꯞꯃꯦꯟꯒꯤ ꯀꯩꯁꯦ ꯃꯁꯤ ꯇꯝꯕꯤꯕꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕꯁꯤ ꯅꯠꯇꯕ ꯑꯗꯩ ꯏꯟꯗꯤꯌꯥꯗꯩ ꯂꯥꯛꯀꯗꯧꯕ ꯅꯠꯇꯕ ꯐꯤꯐꯥꯒꯤ ꯇꯤꯝ ꯑꯣꯐ ꯑꯦꯛꯁꯄꯥꯔꯠꯁꯅ ꯃꯣꯏꯗꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯐꯨꯠꯕꯣꯜ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯑꯣꯏꯅꯅꯕꯒꯤ ꯄ꯭ꯂꯥꯅꯤꯡꯗ ꯃꯤꯂꯤꯌꯟꯗ ꯊꯥꯗꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯦꯕ ꯑꯍꯨꯝꯁꯨꯕ ꯐꯦꯖꯁꯦ ꯑꯩꯈꯣꯏ ꯂꯥꯞꯁꯨ ꯑꯣꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯗ ꯌꯥꯎꯕ ꯉꯝꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡ 2017ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯛꯀꯤ ꯇꯧꯕꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ AFFꯗ ꯆꯦ ꯏꯁꯟꯕꯤꯔꯨꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯆꯦ ꯏꯁꯜꯂꯨꯕ AFFꯗ 이름ꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯃꯣꯏꯅꯗꯤ ꯈꯪꯉꯦꯕ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯂꯩꯇꯦꯅ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯑꯦꯀꯥꯗꯃꯤ ꯌꯦꯡꯕꯤꯌꯨ ꯑꯗꯩ ꯃꯤꯅꯔꯚꯥ ꯌꯦꯡꯕꯤꯌꯨ ꯑꯗꯩ ATKꯒꯤ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔ ꯃꯁꯥ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯍꯧꯖꯤꯛ ꯃꯔꯤꯁꯨꯕ ꯐꯦꯖ ꯁꯤꯗꯩꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯂꯥꯁ ꯑꯣꯏꯅ ꯍꯥꯞꯆꯟꯅꯕ ꯍꯣꯠꯅꯒꯦ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯁꯦ ꯂꯥꯞꯁꯤ ꯑꯣꯏꯔꯦ ꯑꯗꯨ ꯃꯊꯪꯒꯤꯗ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯃꯊꯪꯗ ꯑꯃꯨꯛꯇꯪꯒ ꯇ꯭ꯔꯥꯏ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯤ ꯆꯌꯦꯠꯅꯕꯁꯦ ꯁꯨꯝꯕꯒꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯂꯩ ꯑꯗꯨ ꯉꯁꯥꯏ ꯃꯤꯖꯣꯔꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯁꯦ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯐꯨꯠꯕꯣꯜ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝ ꯐꯪꯕ ꯉꯝꯗꯦ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯇꯧꯒꯦ ꯐꯪꯗꯦ ꯃꯌꯥꯝꯅ ꯁꯥꯕꯤꯔꯦ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯇꯞꯁꯦ ꯐꯤꯐꯥꯅ ꯋꯤꯟ ꯏꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯈꯥꯗ ꯐ꯭ꯔꯤꯗ ꯄꯤꯔꯝꯕꯅꯦꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯝꯈꯛ ꯄꯤꯕꯅꯦꯕ ꯆꯍꯤ 10ꯒꯤ ꯂꯤꯖ ꯑꯃ ꯑꯩꯈꯣꯏ ꯑꯝꯐꯥꯗ ꯄꯤꯕꯤꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ 2010ꯗꯒꯤꯅ 19 ꯁꯨꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯁꯦꯡꯅ ꯆꯍꯤ 15 to 20 yearsꯀꯤ ꯂꯥꯏꯐ ꯁ꯭ꯄꯦꯟꯅꯦ ꯑꯗꯣ ꯀꯃꯤꯁꯟ ꯁꯨꯡꯇꯧ ꯇꯧꯗꯅ ꯍꯥꯏꯗꯤ ꯑꯀꯣꯏꯕꯗꯨ ꯇꯧꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯃꯗ ꯏꯁꯤꯡ ꯃꯔꯛꯇ ꯊꯨꯝꯃꯒ ꯂꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯟꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯗꯤ ꯁꯤ ꯂꯩꯇꯦꯕ ꯕꯠ ꯃꯤꯖꯣꯔꯥꯝꯗ ꯐꯨꯠꯕꯣꯜ ꯇꯧꯒꯦ ꯀꯥꯟꯗ is there any disturbance ꯃꯣꯏꯅ ꯒ꯭ꯔꯥꯎꯟ ꯑꯃ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗ ꯀꯩꯝꯇ ꯃꯣꯏꯗ ꯐ꯭ꯔꯤꯂꯤ ꯇꯧ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯂꯣꯡꯗ ꯍꯥꯏꯔꯦ ꯐ꯭ꯔꯤꯂꯤ ꯇꯧꯕ ꯌꯥꯏ ꯑꯇꯣꯞꯄ ꯏꯚꯦꯟ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯣꯀꯦꯜ ꯏꯁꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯏꯁꯨꯁ ꯅꯠꯇꯕꯗ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯐꯪꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯀꯣꯑꯣꯄꯔꯦꯇꯤꯚꯂꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯤ ꯂꯩꯇꯦꯕ ꯃꯤꯖꯣꯔꯥꯝꯒꯤ ꯇꯤꯝ ꯑꯃꯅ ꯂꯣꯀꯦꯜ ꯇꯤꯝ ꯑꯃꯅ ꯑꯝꯐꯥꯒꯤ ꯁꯤꯁꯤꯃꯤꯠ ꯌꯥꯎꯕ ꯂꯥꯛꯀꯥꯟꯗ ꯃꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯗꯤꯂꯛꯁ ꯕꯁꯇꯨ ꯄꯨꯔ ꯂꯥꯛ ꯉꯝꯃꯦꯕ ꯑꯗꯩ ꯍꯣꯜ ꯄꯩꯁꯥꯁꯦ ꯐꯨꯠꯕꯣꯜ ꯅꯠꯇꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯐꯨꯠꯕꯣꯜ ꯂꯣꯏ ꯊꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯔ ꯗꯦꯟ 60 ꯏꯚꯦꯟꯠꯁꯇ ꯌꯦꯟꯅꯕꯗ ꯑꯩꯈꯣꯏ ꯐꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯁ꯭ꯇꯦꯠ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃ ꯇꯧꯕꯒꯤ ꯁ꯭ꯇꯦꯠꯅ ꯃꯦꯠꯆꯤꯡ ꯁꯤꯌꯥꯔ 60,000 ꯄꯤ 60,000ꯁꯦ ꯂꯩꯐꯝꯗꯨꯒꯤ ꯔꯤꯄꯤꯌꯥꯔꯤꯡꯒꯤ ꯑꯗꯨꯒꯤ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯂꯣꯏ ꯀꯧꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯣꯏꯅ ꯐꯪ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯂꯟ ꯂꯥꯛꯆꯒꯦ ꯃꯤꯂꯟ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯕꯦꯕꯤ ꯂꯤꯒꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯟꯗꯔ 6ꯇ ꯌꯧꯔꯒ 12 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯕꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯏ ꯑꯗꯨꯒ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯀꯔꯝꯕ ꯃꯐꯝꯗ ꯇꯧꯒꯗꯕꯅꯣ ꯀꯔꯝꯕꯗꯒꯤ ꯍꯧꯒꯗꯕꯅꯣ ꯃꯁꯤ ꯇꯦꯟꯇꯛꯅ ꯄꯟꯕꯤꯔꯝꯃꯣ ꯃꯁꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯕꯨꯗꯤ ꯚꯦꯟꯌꯨꯁꯦ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯇꯧꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯑꯝꯐꯥꯅꯗꯤ ꯑꯩꯈꯣꯏꯗ ꯁꯟꯗꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣ ꯇꯐ ꯈꯨꯔꯥꯏꯒꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯌꯥꯕꯗꯤ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ ꯑꯗꯨꯃꯛꯅ ꯇꯧꯅꯤ ꯍꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯂꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯥꯏꯗꯤ ꯍꯣꯝ ꯑꯦꯋꯦꯒꯤ ꯒ꯭ꯔꯥꯎꯟ ꯃꯌꯥꯝ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯑꯣꯏꯒꯗꯧ ꯐꯪꯅꯤ ꯍꯥꯏꯁꯨ ꯑꯃꯨꯛ ꯊꯥꯖꯗꯦ ꯑꯗꯨꯅ ꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯦꯟꯌꯨ ꯀꯩꯅꯣ ꯐꯤꯛꯁ ꯇꯧꯖꯗ꯭ꯔꯤ ꯑꯗꯨꯒ ꯄ꯭ꯂꯦꯌꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗꯁꯨ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯍꯟꯕꯒꯤ ꯀꯩꯅꯣꯁꯦ ꯃꯁꯥꯟꯅꯁꯦ ꯂꯣꯏꯅ ꯊꯝꯅꯔꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯩꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯝꯐꯥꯅ ꯍꯧꯖꯤꯛ ꯁꯤꯜꯂꯤꯕ ꯀꯩꯅꯣ ꯒ꯭ꯔꯥꯁꯔꯨꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯣꯆꯤꯡ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯕꯦꯕꯤ ꯂꯤꯒꯁꯤꯁꯨ ꯑꯦꯕ꯭ꯔꯤ ꯋꯤꯛꯑꯦꯟ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯅ ꯄ꯭ꯂꯦꯌꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯇꯞꯁꯦ ꯑꯩꯈꯣꯏ ꯑꯝꯐꯥꯅꯁꯨ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯃꯛꯅ ꯆꯦꯜꯂꯒ ꯐ꯭ꯔꯤꯗꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯡ ꯑꯅꯤꯗ ꯂꯨꯄꯥ 2,500 ꯍꯥꯏꯗꯣ ꯐ꯭ꯔꯤ ꯇꯥꯔꯒ ꯄꯤꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯪꯕꯗ ꯑꯣꯏꯊꯣꯛꯀꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯂꯤꯛ ꯇꯧꯅꯤ ꯍꯥꯏꯁꯦ ꯍꯞꯇꯥ ꯑꯃꯗ 3ꯂꯛ ꯈꯛꯇꯅꯦꯕ ꯗꯦꯂꯤ ꯅꯠꯇꯦꯕ ꯍꯞꯇꯥ ꯑꯃꯗ 21 ꯃꯦꯠꯆ ꯁꯦꯝ ꯗꯦꯗ ꯃꯦꯠꯆ 8 ꯁꯥꯟꯅꯗꯣꯏꯅꯦꯕ ꯗꯤꯐ꯭ꯔꯦꯟ ꯚꯦꯅꯨꯁꯗ ꯑꯣꯔ ꯇꯞꯇ ꯁꯥꯟꯅꯔꯒꯁꯨ ꯑꯌꯨꯛꯇ 2 ꯅꯨꯡꯊꯤꯟꯗ 2 ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯝ ꯗꯦꯗ ꯃꯦꯠꯆ 8 ꯁꯥꯟꯅꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯒꯨꯝꯕ ꯕꯦꯕꯤ ꯂꯤꯒꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯨ ꯑꯩꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛ ꯒ꯭ꯔꯥꯎꯟꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯖꯒꯗꯧꯕ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯑꯣꯏꯗꯕ ꯃꯗꯨꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗꯤ ꯐꯪꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯔ ꯃꯔꯝꯗꯤ ꯍꯞꯇꯥ ꯑꯃꯗ 3 days ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯃꯦꯠꯆ ꯁꯥꯟꯅꯗꯣꯏꯁꯦ ꯑꯇꯩꯗꯤ ꯔꯦꯁ ꯗꯦꯅꯤ
ꯑꯗꯣ ꯗꯦꯜꯂꯤꯒꯤꯁꯨ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯒꯗꯧ ꯅꯠꯇꯦ 21 matches in a week ꯁꯥꯟꯅꯒꯗꯧꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ you will have ꯁꯤ ꯐꯨꯠꯕꯣꯜꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯅꯩꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯩꯅꯁꯨ ꯑꯗꯨꯝ ꯂꯣꯏꯕ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝꯒꯤ ꯀꯟꯁꯇ꯭ꯔꯦꯟ ꯈꯤꯇꯪ ꯂꯩꯕꯅꯤ나 ꯉꯁꯤꯒꯤ ꯌꯥꯝ ꯇꯥꯖꯅꯤꯡꯕꯅꯦ ꯍꯥꯏꯇꯥꯔꯦꯗ ꯑꯗꯣ ꯃꯁꯤꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯨꯠꯕꯣꯜꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯅꯤꯄꯨꯔꯁꯤ ꯐꯨꯠꯕꯣꯜꯒꯤ ꯐꯦꯛꯇꯔꯤꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯥꯟꯅꯔꯨꯕ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯗꯅ ꯌꯥꯝꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯒꯥꯏꯁꯤ ꯌꯥꯝꯅ ꯂꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯅ ꯈꯟꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯨꯞꯅꯦꯅ ꯂꯩꯔꯤꯕ ꯑꯝꯐꯥꯗꯗꯤ ꯃꯇꯦꯡꯁꯤ ꯏꯐꯪ ꯐꯪꯗꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏ ꯌꯥꯅꯗꯕꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯤꯡ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯇꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯅꯥꯟꯊꯣꯛꯈꯤꯕ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯗ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯐꯨꯠꯕꯣꯜ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯝꯐꯥꯅꯁꯨ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯟ ꯍꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯔꯤꯖꯅꯦꯜ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯨꯝꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯂꯤꯛꯅ ꯑꯩꯈꯣꯏ ꯆꯤꯡꯕ ꯌꯥꯝꯅ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯕꯤꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯄꯣꯔꯠ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯅꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯅ ꯏꯁꯧ ꯌꯥꯎꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯗꯤ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯏꯃꯦꯜ ID impacttvnews@gmail.com ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ